Humfunipan Suba Territorial Army Day Githoram Pangtokre Manipur Terrorisna Army Amadi Paramilitary Forces Singa Miyam Gafamari Sagatpangam Lehaina Chief Minister Nongthambam Birena Pangtokre Mikup Kharagi Mahau Launaba Miyoibana Lamlaki Sa Uchek Hapiganu Haina Forest and Environment Minister T.I. Shyamkumana Miyam Datil Daukre Taret Suba Central Pay Commission ki talab PU haiba demanda Manipur government ki employees singna seize work strike yauna makhal makha kaya gi khongthang changsin gadawri Amasung self help group chamaga humpu henbana saruk yaduna insang napi dagi hauraga handloom amadi handicraft ki potok sing utpa saras mela Minister Karam Shyam na hodokre Mayam Bukurum Zari, Adom Ningbirpas Impact News ni ay Rinat Thinguzamna, Hausi Pungja Sifaw bagi maru eba pausing Mayam da Pizari. Manipur Lengak na Sinduna, Humfunipal Suba Territorial Army Day Githoram Pangtokre, Ahanba Manipur Rifles ki banquet hall da Pangtok iba thoram Aduga Mari Lainana, Manipur ki Chief Minister Nongthombam Birena, State Asida Lairiba Territorial Army ki Battalion Manipur Terrier na, State Asida Lauriba Thaudangbu Thagat Pafongdokre. Chief Minister na hai Manipur Terriers na Army Paramilitary Forces Singa Praja Miyam ga afaba mari ama semgat pangamle State asigi Miyam da anti-army ki wakalon ama leiramba adu kokhale haiki State asigi geographical factor amadi pak chauba si yenglaga Territorial Army gi ahenba battalion ama lehenaba center ki mari leinaba ministry da haijagani haina Chief Minister na fongdoki Ngasigi Thauramadu Deputy Chief Minister Yumnam Joykuma, Minister Amadi MLA Singh, Chief Secretary DGP Red Seal Division Amadi IGR South ki Commanding Officer Manipur Terrier ki Yumgi Miyoi Singh na sarukyaki Panbayaba Amana Territorial Army asi Inkumja Lising Amaga Chamapan Nifumapan ki October Mapanda India ki Ahanba Governor General C Rajagopachari na haudoki bani Territorial Army asi maru oina Army amadi Micham Praja ki marakta afaba mari ama semgat na bagi pandam da sem ki bani Civil populations ka army ki or paramilitary forces ki lai riba mayam sisi ka cohesive relation dama laihan masisu yam tangai phadaba maramdi aikhoi si foreign ki laibak se China gumba Myanmar gumba laibak ka so koi haktheng na laibani na da koi lai riba citizenship si the need of the army adagi need of the awareness amongst the peoples shigi ani shigi siam tangai phadaba khara filter way khoida adugi du lairaga di huji mayam na lairiba anti army hoiba anti uniform hoiba ge mentality ga se hoi tam tam na handala ka da oh army is here for the security of the state, the army is here to protect us, army is protecting the nation, protecting the civilian population ka haibagi sigi sense of oneness, sense of security lairagadi army ka prajaga ki marakta laiba gap se mention mangamre na khali Mikup Kharagi Mahau Launaba Miyoibana Lamlaki Sa Uchek Hatlabadi Malim Sidagi Mutkiba Yabagi Akiba Lai Haina Forest and Environment Minister Thaunaujam Shyamkumana Fongdokre Manipur Lengaki Forest Department na Sinduna Manipur State Film Development Society ki holda pangthokiba Humfunitoi Suba Wildlife Week ki thoramda wafamasi Minister Shyamkumana Fongdokibani Mahakna makha taraduna environment haibasi malim sida lairiba thawai panba pumna magna punna leiminanaba taibang mapuna semlakpa yumni adubu miyoibana lamlaki sha uchek singbu hatuna akoibagi fiba manghanaba honari sanga uchek amadi thawai panba khudingmak yaudana miyoiba khunaina hingbangamloi masi thoktanaba miyoiba amadi mipum khudingna punna hingminnagadabani haibagi paujel sandopa mathautai akoibagi fibam ngak senaba awareness piba amadi state ki thakta thoram kaya pangthokpa haibasi imphal khaktadanatana atopa district singdasu pangthoklabadi thawai panba khudingmak hingminaba ngamgani maramaduna akoibagi fibam phagatnaba sanga amadi ucheki khonjel tadrabadi miyoiba hingbang amloi haiba paujel asi mipum khudingda sandokpa haina appeal thauki loinana thoram asigi saruk ama oina forest department na sinduna environment kannaba pandamda pangthokiba tongan tongan ba competition singda makok mathang tarba singda manamathum su yenthoki singda amadi environment da usek oyagi sanga ki khonjen taba phangdaba makhon taba ngamdaba adrugadi male mase koi jaga se koi miyo basi tabi yaro ha bagi khudam khal amana ngaki mi ko kana aw wat tes dana koi miyo ta kya mahange ha bade koi generation asima koi miyo male masi koi mang ki da bagi koi aki balai adune ngasi ki function tori ba koi sta celebration tori ba
मैम ना कोई छात्र छात्री सिंह तौरी मैम से लेब छात्र छात्री मैम सिना कोई मैसेज पीबीरदी लेब कोई लेब खुंगंगदा अमदी ले मैम साउ चेक हादि मैम सिंह से हापीगनो अखोई मखोई याउना अखोई मैं भक्त हिंबा यादी है ना मैसेज ले पीरकांदा अखोइना ngam बने अखोई ककनबसे Manipur Lengakna Government Employees Sing the Taret Suba Central Pay Commission ki talab PU haiba demand tauduna seize work strike yauna makhal makha kayagi khongjang changsin gani haina Manipur Government Services Federation na cheksil watham lakli Manipur Press Club ta paumi singa unaba amada Manipur Government Services Federation ki President Dr. Maibam Rajendra na hai Lengak Sim Dringaitagi Hauduna BJP gi Luchingba Kayana State Asida Taret Suba Pay Commission Chana Hangani Haina Kayarak Ngankiba Taukrabasu Ngasidi Tabak Oina Pangthoktre State Amadi Center da BJP ne Luchingba Lengak Animak Lairaba Fauba Government Employees Singda Atopa State ta Pinaba Haukraba Taret Suba Pay Commission ki Talab Piningba Faudaba Amadi Pibagi Thauna Laitaba Lengak Amalaibasi Thamoi Shok Ningai ni haina Dr. Maibam Rajendra na Fongdoki. Fibam Asida Federation Asina State Asida Thabak Tauriba Employee Workers Sing Amadi Thabak Tagi Pothakraba Pensioners Singi Khanna Tha Asigi Tangkun Mangadagi Hauraga Makhal Makha Kayagi Khongjang Sangsilagani haina Lauthoki. Federation Asigi meeting Makada Tha Asigi Tangkun Mangada Mass Schedule Leave Lauba Wakat Mi Pham Amadi Seize Work Strike Sing Mathang Thagi Tang Ani Fauba Changsilagani hairi. State asida laibiriba employees workers amasung tung soidana imbirakadaba pensioners penthok puna leiba ngamloi namtu na thamlaba penthok pa heiba myoi singni haijabada amadi panjabada yabra hangbada madu oithopu wafam natte pangdaba amadi khangdaba manba mongda state asida leibiba myoi sing panjakriba maruk mapang isalise halaman oiriba employees workers kayana akan bakonggang changchinba matam oidribara haina Manipur Government Service Federation gi mateng pibifam thokpra haidana wafam su thamjari Directorate of Education ACE ki makhada laiba Journal Education Officer Zone 1 Teaching and Non-Teaching Staff singi thagi tolof Manipur Government na tha khudingi tang amada pinaba khangan khrabasu Zone 1 gi DDO amasung mari lenaba authority na Hotnaba Watpadagi Matam Chana Thagi Tolop Pangbang Amdre Haina All Manipur Elementary School Teachers Association Zone 1 na Chirol Amada Haidi Mari Lenaba Authority na meeting Changbiduna Hiramasigi Matangda Yengshin Binaba Chirol Asina Makatari CAF Amasung PD gi Minister Karam Shyamna Center dagi Lairaba Singi Thadarakliba Scheme Sing Asi Lautharaga Ningthina Sijinarabadi Sel Thumgi Pibam Phagatpangamgani Haina Fongdokre Manipur State Rural Livelihood Mission na Din Dayal Antyodaya Yojana gi Makada Konung Lampakta Laiba Iboyaima Sumang Lila Shanglenda Pangthokpa Tarasuba Regional Saras Fair Haudokpagi Thoram da Wafamasi Fongdokibani Thauram Haudokpaduda Athoiba Mithunglen Oina Saruk Yakiba Minister Shyamna Makha Taraduna Lairaba Singi Yaifanaba Thadarakliba Scheme Asina Ima Ibel Singi Fibam Phagatlaba Matamdata Laibak Asigi Selthumgi Fibam Phagatkani Loan Piriba Singna Loan Loba Lakpa Singda Cooperation Piba Watpasi Toklasi Loan Loriba Ima Ibel Singna Su Loan Singbagi Hainabi Leishi Haiki Saras Fair Haudokpagi Thauram Aduda Department of Rural Development and Panchayati Rajki Makok Thongba Official Sing Amasung Miyoi Kyana Sarukyaki Fair Asida Ching Amasung Tamdagi Self Help Group Chamagahumpugi Mathakta Saruk Yaduna Ensang Napidagi Hauraga Handloom Amadi Handicraft ki Potok Sing Utli Haudokpagi Thauram Aduda Adu Loiraba Matung Minister Shyamna Luchingduna Stall Sing Adu Changduna Yengsinki Kungangi Maibel Sing Laktana Kotna official Sing the bank Sing the Kaimba Moigi Kudong Jaba Kara Hangabakanda Akoina Tamui Sing the Moibu Mating Panging Bagi Wakalon Yamna sympathetically Nungsina Tobugi Wakalon Ma Watba Cooperation the people what was it Sumbagi Hinabizi Uzi at the Tadu Pare Akoi Praza Sinse Masaki Pitok Sarakwa Kutsa Bagi Talent Yama Laiba Atoba Topa State Sing Mayama Lahana Bohona Bakoi Sarkari at the Tony Akoi died and Logadavni Sigi Mela Sigi Kudong Saba at the Logadavase Akoi Tasina Uzi Lobungamdri Aduna Market Tibasi Akoi Yamna innocent Waiba Kungang the Labor at the China Sing upon the Satpa Kotpa Aruba Labor Mam Moin Tibangamoy Akoi Sarkar na Tibatai Akoi Laglash Waiba Mam Sigi Coxi Sinaraga. Mogi Mating Pang na Bohona Batai. Manipur State Rural Livelihood Mission na Din Dayal Antyodaya Yojana gi Makada Konung Lampakta Laiba Iboyaima Sumang Lila Shanglenda Pangthokpa Tarasuba Regional Saras Fair Haudokpagi Thauram Aduda Department of Rural Development and Panchayati Rajki Makok Thongba Official Sing Amasung Miyoi Kyana Sarukyaki Fair Asida Ching Amasung Tamdagi Self Help Group Chamagahumpugi Mathakta Saruk Yaduna Ensang Napidagi Hauraga Handloom Amadi Handicraft ki Potok Sing Utli Haudokpagi Thauram Aduda Adu Loiraba Matung Minister Shyamna Luchingduna Stall Sing Adu Changduna Yengsinki
Mangasuba General Panchayat Election King asi polling station kunga tareta ingna chikna thoganingdaba thautok amata yaudana bot amuka hana thadana kre. Imphal East ki Kairau Bitrada polling station nipan Porompat ki oina polling station taraga nithoi Thaubalda ahum Imphal West polling station ani amasung Vishnupur ki polling station amada ayupung nipan taba matamdagi amuk hana bot thadana ki. Ngasi pangthokiba repol aduda Kairau Bitragi oina su thoganingdaba thautok amata yaudana bot amuk hana thadana ki. Jila Parisad asigi manung chanba Kiamgai Maning Laikai gi Ward number 15/9/1 polling station oiriba Youth Popular Club tasu ayuk angan badagi hauna bot thadana ba hauki. Ward asigi oina bot thada ba loiba faubata chada marifutara hena bot thadana ki. Nauna repol taukiba Kairang Khomido Gram Panchayat Mikhal ngasi akan ba cheksil thoranga loinana santi laina pangthokre. Panbayai tha asigi tang tareta pangthokiba Panchayat Mikhalda Gram Panchayat asigi polling station kharada thoganingdaba thodok thokpadagi State Election Commissioner repol taunaba lauthokibani. Gram Panchayat asigi manung chana ngasi miyamna bot thadanakiba mafamsing adudi Khabai Shoi Primary School da polling number 7/18/1, 7/18/2, 7/18/3, Khomidok Arapti Khabi Primary Madrasa School da polling number 7/18/5 amasung Khomidok Gandhi Memorial Primary School da polling number 7/18/6 ni. Polling station khuding makta masing yamlaba miyamna queue da leptuna bot thadana na bangai naki. Ngasi ayuk angan badagi hauraga pung 13:13 fawbada polling khuding makta chada yankhai gi changda bot thadana ki. Polling station sigi akoibada mashing yablaba Manipur Police amadi IRB gi personnel singna ngak senduna akan ba cheksil thorang lokhatki. Nungtil pung mari taba fawba Chathagadaba Mikhal asida Gram Panchayat asigi oina Jila Parisad amadi Pradhan Mirep ahumna lamba taunari. Mikhal asigi matangda miyamna fongdorakpada election manungda thokhaningdaba thodok thokpana candidate singbu wahan batanatana miyam dasu achoba chaitheng ama fangi ngasi ingna chikna election pangthokpagum tungdasu pangthoknaba honaminasi khungangi oiba apikpa vote oibana lenga ki chupli pairiba angam athausingna masida khut thingjin biganu amadi communal oiba thabak thawngsing kanagumba amatana chathabiganu haina fongdoraki. Aina hajare sine mapam khudimakta kabaisi khumito kigina taba atai lam khudingmakta suko masi santi oina dum akoi pulapuna nuksi chana himinaba adagi sugumba thabak tharam sida yam pis oina ingtapna singlemna thaba bot akoi isagi hakni isagi apamba pibadi karisu kaide ko madudi isagi apamba ni adugo masi matung damhan thokpi janaba miyam daina apel tawjari. Thobal District ki oina polling station marida security ki akan ba checksel thoranga loinana santi oina ngasi bot amuk hana thadana kre. Bot amuk hana thadana kiba polling station sing adudi Lilong Arogi makhada laiba Lilong Irong Thokchom ki polling number 2/3/16 amasung Thobal Arogi makhada laiba Sanga Yumpham ki polling number 8/20/7, 8/20/10 amasung 8/20/11 ni. Nauria Pakhang Lakpa constituency Jila Parisad member ki candidate Wangkhem Dharmendrona Mahaki Lamba Mirep Oiriba RK Taruni ki mathakta lupa crore taragi defamation suit amataukre. Manipur Press Club ta Paumi Singha unaba amada Wangkhem Dharmendrona hai tha asigi tang tareta pangthokiba manga suba panchayat election da Chingtham Laikai Popular Junior High School da RK Taruni da khudthai haiduna media da aranba report ama pikiba adu Mahaki mingchat thihan naba tauba khongthangni thodok adu yamna hakchinna lawi loinana mahaki image sokhan nabagi damak lupa crore taragi low shoot asi taubani haina Wangkhem Dharmendra na fongdoki RK Taruni na numit mangani gi manungda mahaki mathakta sirakliba maral adugi matangda evidence pigadabani haina su Dharmendra na cheksilwa thamlakli nakalamaromda Singjamai police station da RK Taruni na FIR amat hangalakliba adusu ain gi oiba thongda thengnagani haina Dharmendra na makha tarakli. Hꯧzik ai lokho china taruni da aina phui haiba aina charge towi aina kawi phui khole na puri pubtugi evidence ama lei ta gadi ai ngol sab saba ai evidence piba ngamadi phare nataga ai ija son bagi damakta ai magi ma 10 crores defamation suit am tawre lupa crore taragi ai mongoda ai ija son bagi damakta ai defamation
मंगन थारे लीगली माई मनाते योरमने नहीं खले आई गसी थाग्रमनी ना माई मनाते योरमने नहीं खले within 5 days मनूंगदा आई न मंगन फुई पुदे हैबगी evidence सब सब पुथोकदमनी मणिपुर की इंट्रीगिटी की मतंग खना नैननबा स्टेट गवर्नमेंट पॉलिटिकल पार्टी खुदिंगमकी ओइबा मिफम अमा अथुबा मतमदा कौबियु हाइना शिवसेना मणिपुर स्टेट की प्रेसिडेंट एम तोम्बिना अपील तौरकली बाबूपरादा लेबा पार्टी असिगी ऑफिस तंगसी पौमी सिंगा उनबा अमदा एम तोम्बिना फोंदोरकपदा इंडिया गवर्नमेंट अमसुंग एनेशियन आईएम अनिगी मरक्ता इनकिबा नागा पीस अकोट अदुगी मतुंग इन्ना नागा खक्तगी ओइबा अपुनबा लम अमा सेमगतपदा अयाबा लैरे हाइना एनेशियन आईएम की लुचिंगबा मुइवा याउना नागा मियामना हराव तयाम्बा फोंदोकपा लेख्रबनी अदुबु इंडिया की प्राइम मिनिस्टर नरेंद्र मोदी ने एकॉर्ड अदुदा मणिपुर की इंटीग्रिटी सोकदबा वाफम अमता याउदे हाइना प्राइम मिनिस्टर की मणिपुर खोंगचेता फोंदोकलमलबा लेख्रे लोइनदा मणिपुर की चीफ मिनिस्टर एन बिरेनसु मणिपुर की ngमखैदा सिंगनरकपा अमता कंप्रोमाइज तौरोय हाइनसु अचेतपा वाफम फोंदोखरे सेंटर अमसुंग स्टेट गवर्नमेंट अनिमकना मणिपुर की ngमखै कायहल्लोय हायरबसु एनेशियन आईएम कांगबुनदी नागा खक्तगी ओइबा ग्रेटर नागालैंड सेम्बगी खोंगफम अदु होंगदना अदुमक लैरी मसिना मरम ओइरगा मियामदा चममनब नत्रगा खोइरांग खोइसाउनब पोखले हाइरी मरम अदुना हिरम असिगी मतंगदा गवर्नमेंट असिना चप चाबा वाफम अमदी मियामदा खंगनबियु हाइना अपील तौरकली खितंग सेमदोक सेमजिन तौरगा यानब पुरंगनबगी स्टेट की ओइबा अदुगुंबा रिकॉग्नाइज तौनबा स्टेट बाउंड्री कमीशन अम गवर्नमेंट सिना सेमसु यूएन सिना रिजेक्ट तौ मणिपुर लेब तौन तौन कम्युनिटी कुंथ्राग निपाल नुंगी सेंटिमेंट खंगदना नेशनल हाईवे अनिखक पायरगा मोइन हाइरदु यादरना था अहुम बंद तौबा था मरी बंद तौबा हाइरि वफम अदुसु मियामनि यानिंगदबा मखोइगी मरक्तसु मखोइगी कम्युनिटी ने यानिंगदबा अदुम इशू मयाम अमा सिगुम इशू मयाम से मसी टोपीबा मतम ओइरे नत्रगदि मणिपुर कैदुनुसु चौखटपा यारोय साइज शिवसेना अपील तौरीबदी सिंगी लमदम सिंगदा तोंगान तोंगान लोइजिंग लोया सिंगदा डेवलपमेंट यौद मफम सिंगदा सरकार सिना पाखचरेब थबक थोरमदा अखोय पुन्ना मतेंग पांगबसे मसी नतन मणिपुर कैसु चौखट पोरपंग मोय Commissioner of Income Tax Tax Deducted at Service TDS Guwahati amasung CPC TDS Ghaziabad na sinduna ngasi electronic filing of tax deducted at source haiba hiramda awareness program ama pangthokre awareness program adu Manipur University ki centenary hall da pangthokibani thauram adu da Manipur government ki finance commissioner Vivek Kumar Dewangan IAS CPC TDS Ghaziabad की Joint Director SC Katiyar Resource Person Singh amasung Manipur Government DDOS kayana sarukya ki thauram aduda Resource Person Singh na TDS amasung tax collected at source TCS की matangda DDO Singh na tawgadaba mathau amasung thaudang sing की matangda wangang ki मतंग स्वाइसदा ब्रेक अमा लौजगे मणिपुर अमदि मालिम की तोंगान तोंगान बा इपाउ सिंगा लोइनना एखोय ब्रेक ते ग्याम थुना हंजरके इंपैक्ट न्यूज पु मीटिंग तादुन लेबियु मयामबु अमुक हना तराम नोकचरी बुलेटिन असिगी मखा ताबा पाउ मियाम द पिजरी लोइतांग खुनौ स्पाइनिंग मिल द यूनाइटेड रिवोल्यूशनरी फ्रंट URF की कादर अनि हातलगा फुमजिलंबा थांगाल कैथेलदा बोम पोखाय हंदुना मियोय मंगारोम सिहंदुना कयाना सोगनखिबगी थौदोकता चेनबनी हाइबा लालहौलुप यूनाइटेड रिवोल्यूशनरी फ्रंट की चेयरमैन KH गोपेंद्र सिंह एलियस लानहैबा मैतै ngasi गुवाहाटी सेंट्रल जेल दा मुपुखरे लानहैबा असि केस सिंह असिगा मरी लेना वहंग पहंग तौनबा मणिपुर दा ममंग थागी तांकुनगा माथोइदा इम्फाल दा पुरखिबनी मणिपुर दा ngakpigani इम्फाल दा पुलिस कस्टडी दा लैरिंगैदा सिटी पुलिस ना थांगाल कैथेल की क्वामना योनफम अमसुंग येन योनफम दा बोम पोखाय हनबगी केस का मरी लेना कोर्ट की अयाब लौरगा अनिरक पुलिस रिमांड लौथदुना वहंग पहंग चथगिबनी लोइतांग खुनौ स्पाइनिंग मिल की थौदो का मरी लेना सेकमाई पुलिस ना फॉर्मल अरेस्ट तौदुना वहंग पहंग चथगी थौदोसिंग असिगी मरी लेनबा वहंग पहंग तौनबगिदमक लौखलकलिबा लौथखिबा मतम लोइबदगी लानहैबाबु ngasi numit yungba matung pung amaga minute nifu chatpa matamda Manipur police की officer anina mahakpui Imphal International Airport tagi Guwahati tamda mupuki ningsingba yabadi lalhaulup URF asi thaudoksing adu thokpagi matamda lainga ka suspension of operation taunaduna leiriba lalhaulup amani
Mamang chahida pangthokpagum anirak suba oina miyamgi laingak laikiba numit Committee of Civil Societies kanglai pakna sinduna lakliba October gitang taraga nipanda Manipur State Film Development Society konung mamang da pangthoklagani masida miyamna saruk yabiyu haina CCSK na chirol amada paujilakli loina na numit asida kanagumba lup amatana ban amadi athingba amata thambitana ba lup asina haijarakli Janims Hospital Public Man Canteen Safagadaba Mafamda Hongdoknaba Health Minister na Kuthang Anirakta Hospital asigi authority da chirol thaduna khangan kiba laikrabasu ngasi fawba meeting changdana lairi Hauzik lairiba ariba canteen asigi fibam asi khudong thiningai oibaga loinana canteen asiga thangnana lairiba wall tha mari mangagi mamangdagi kinthaduna lairakhibani canteen sanaba mafam chaba area Pidabata natana hanagi mafam asisu matik chana sembi dabana ngasi canteen asigi kitchen namthabada miyoi ama sathina soktuna hospital asigi ICU da lady thodog asigi matangda proprietor Laishram Keshorjitna mahaki loinabi L Kanubalana canteen asigi kitchen da changlubada laibak thiba thodog asi thokibani miyamgi yenglaga canteen asi safagadaba mafam natraga haujik lairiba mafam asi maong maril tana semjin biu amadi Janims ki chairman su oiriba chief minister na akhanaba meeting changbiu haina mahakna phondoki Karigumba makoina hongbogi mafamsi leitre haida hairagadi makoina huji oiriba canteen mafamsi da kairiba toiriba mayamsi semjan bire hairaga Masidaisda Sariba Doctor Dagina Mi Makan Yamba Acho Sang Mayam Masulai Sigi Mayam Sigi Sawa Takpasi Kitang Fazana Akoinasu arrangement Toba Canteen Pamiba provider Ayanasu Karino Matik Chan Satabangam Naba Jan Sajan Bibasu Tobide Karino Huzik Tori Gan Namutadre Makoina Toriba Mongse Ado Masidais the CM Nong Tang Puning Biraga Pukai Tankai Topiraga Chinbaka Bukai Topiraga Umtang Yang Biraga CM instruction Amtang Bibinava Ningsing Technopal District Talaiba Taranithoi Suba Ayana Miyoi Maridagi World is Yours Tablet Piece Lissing Taranithoiga Chama Kunga Manga Fare Faraba Miyoi Singadudi Kaching Police Station Ki Manung Chanba Soradagi Abdul Samad Chahi Kuntraga Taruk Apopa Khalid Lilong Haino Kongnim Bidagi Ayub Khan Chahi Kungataret Apopa Razimuddin Lilong Kunaudagi Yusuf Ali Chahi Kungamanga Apopa Alimuddin Amasung Lilong Tairin Makongdagi Muhammad Akhtar Chahi Kuntraga Mari Apopa Muhammad Alimuddin Makoi Singasi Moredagi Infal Tamna Thorak Pada Fabani Haidi Punna Wakal Taminarasi Haina Mingthonba Poster Campaign Lotion Bagi Thauramga Mari Laina Ngasi Blood Donation Camp Ama Pangthokre Sinmi Singda Kathoklabahi E Haiba Thimda Blood Donation Camp Adu Manipur Friendship Organization Mafrona Sinduna Palace Compound Laiba Lamyan Ba Shangle da Pangthoki Ngasi Camp Aduda Miyoi Kuntraga Nipana Blood Donate Tauki Mafrogi General Secretary Johnson Mangangna Impact News ta Fongdorakpada Organization Asina Chahi Amada Blood Donation Camp Asi Anirak Pangthoknaba Pandam Thamli Hairi Toba Furup ki Aigi Furup adagi Aigi adu Kaida Vida Amato platform Manusinaba Masina local Mayamana Koi Masin Dang Kanaring da Atopa and local Mayam Sangela Manipur Katana Mangala Honora da Koi Masin Sinale Batanzazi da Koi Aduna Manipur Friendship Organization Tasina Tungi Mirol Gidamata Muna Wakalta Minasina Lepsabani Aduga Sin missing them Takatola E Hibasi Aquina Koi Haksang the Sea Levi Nasigi Waraba Nasigi Praza Sin missing Gidamata Koi Manipur Friendship Organization Katola E Nasahi Mada Koi Anira Omblak Donation Taunabagi Pandam Nasi Hanboina Nasigi EP was Yaku Ngasi Kwairambal Imak Panthoibi Sana Kaithel Amadi temporary market set na Sinduna Angangwa Machugi batch Thetuna Maitai Singbu schedule drive ki list chalhalu haiduna demand taukre haina chewal amada khanghalakli Kaching district ki manung chana laiba Sandumba Achauba Umathel da laiba Jawahar Navodaya Vidyalaya da mathak thongba class ki mahiroi singna ragging tawbada tamthina fubire haiduna school asigi class 7 khaktang tamliba mahiroi nupa macha taraga taret school thadoktuna chenthorake haidi Ngasi Nongyay Matung Pung Amarom Tarakpada Nupa Macha Mahiroi Taraga Taret Adu Waikong Gram Panchayat ki Mirep Oiriba Samchet Sabam Victoria gi Yumda Chelakibani Haidi Thogdok Thokfam Dagi Fangba Pauna Hai Chahi Nauriba Mahiroi Singadu School Asigi Junior gi Arabali House Amasung Udaygiri House Hairiba House Ani Asida Laiba Class 7 gi Mahiroi Singni House Sing Asida Class 6, 7 Amasung Class 8 ki Mahiroi Sing Punna Laimin Nabani Class 8 ki Mahiroi Singna Makha
थाबा महैरोइसिंबु मखोइना हाइबा इनगदबनी मखोइगी मफी मरोल सुगदबनी ब्रेकफास्ट लौगदबनी हाइबना चिंगबा थबक कया तौहली हाइरी मखोइना हाइबदा करिगुंबा सोइखिबा यावरबदी नुमिदांग अथेंगबदा खोंपाकना काउबीबा अमदी का हेनबा थवोंग कया चथबी हाइरी चलिबा था असिगी तांग मंगागी नुमिदांग अदुगा था असिगी तांग तरेता अराबली अमसुंग उदयगिरी हाउस की क्लास 7 की महैरोइसिंगबु क्लास 8 की महैरोइसिंगना फुबी की असुमना मथक थोंगबा महैरोइसिंगना तोइना फुबा चैबा अदु खांगबा ngamdraduna ngasi ayuk anganba pung 12 ga minute 30 da makhoi masel haunaduna school dagi chenthораklaga yum aduda changjafam lauduna laikhibani hairi mahiroi singi mama mapa amadi school authority su lagtuna waroishin purakna bahotnaki adum oinamak angang sing aduna makhata na ragging tawhallaroi haibagi chaba ama school authority na थौरांग द्रबदी चंगबंगम लोय हाइबदगी नाकल अनिदा यानबा पुरकपंगम खिद्रे पावदु ताबदा चाइल्ड वेलफेयर कमिटी थौबालगी थौमिसिंग लागतुना लोगी ओइबा थबक मथौ ताइ हाइखि मरमदुना स्कूल अथॉरिटी अमदी अंगांग सिंगी ममा मपा सिंग यानरबा मतुंग माइरोइ सिंग अदु CWC थौबालगी कांगपुना पुख्रे हाइरी खोंजोमदा लैबा स्लॉपलैंड पब्लिक स्कूल दसु वर्ल्ड मेंटल हेल्थ वीक पांगथोक्रे थौरामदुई इंडियन साइकियाट्रिक सोसाइटी मणिपुर स्टेट ब्रांच डिस्ट्रिक्ट मेंटल हेल्थ प्रोग्राम अमसुंग स्लॉपलैंड ग्रुप ऑफ एजुकेशन न सिंधुना पांगथोखिबनी थौरामदुदा रिसोर्स पर्सन ओइना सरुक याखिबा डॉक्टर सिंगना मेंटल डिसऑर्डर की मखल इंपैक्ट ऑफ ड्रग्स एंड इंफॉर्मेशन टेक्नोलॉजी ऑन एडोलेसेंट हाइबा थीम द वांगांखी Lions Eye Hospital and Service Trust na Thadorak Pachirol Amada Lakliva October Gitang Taraga Manga Nongmaising Numita Worldwide Week of Service Inside Haiba Hiram Asiga Mari Lainana Free Eye Camp Ama Sangai Progda Laiba Lions Eye Hospital the Pangthok Lagani Hairi District Blindness Control Society Imphal ga Khutsam Naraga Pangthokpa Free Eye Camp Asigi Kanaba October Gitang Taraga Mangage Ayupung Taradagi Numichungba Pung Tarang Nithoi Faubagi Manungda Laubiranaba Lions Eye Hospital and Service Trust na miyam da pauje lakli tha sigi mangada National Highway kuntraga taret ki khongsang area da laibak thiba accident da awaba nangkraba yumgi miyoi da National Highway Truck Owner Association All Manipur Interstate Bus and Allied Transport Association amadi All Manipur Petroleum Tankers Driver Union na selgi oiba mating pikre ngasi union asigi mihut singna rim smoke ta chatuna laibak thiba thodok aduda laikhidraba miyoi adugi yumgi miyoi da sel gi mateng adu khutsinaki panbe yaba amana tha asigi manga da khongsang area da pulsar tongduna lakpa mapa macha ani truck amana thomjinbada mapa adu laikat naba ngamdana sikibani aduga macha aduna fibam luna sokpadagi haujik North AOC da laiba Ras Medicity da laikat nari District Handloom and Textile Office Imphal West District na Sinduna one-day training cum awareness program for the promotion of banana fiber ngasi pangthokre Thauramadu Oriental Naga Academy Harkui Kati Tang Ukrul District ta pangthokpani Manipur Information Commission na Sinduna ngarang Chingmairong da laiba LMS Law College da pangthokiba state level RTI quiz competition ki makok mathang taraba singming lauthokle akupa marol Manipur Information Commission Imphal dagi khanglaba yagani Manipur ex-MLA Welfare Association ki mifam amangasi Assembly Secretary ex-MLA Chamber da phamduna hanagi MLA oiramba Salam Damodor na laikhidabada awaba fongdokre mifam aduda minute ani 2 minute leptuna laikhidrabagi mafam da ikai kumnaba utki loinana imung manungi awabada saruk yari haina mifam aduda khanghalakli Salam Damodor English amaga chamapal marfu marida Sagolban Assembly constituency ki MLA oikibani District Police Commando Bishnupur amadi 13 Sikh Light Infantry gi apunba team amana
Ngarang October gi tang nipan gi nungthil pung ani ga minute kunthra taba matamda ngaikhong khunau bus stand da frisking amadi checking tawbada KYKL gi self style corporate ama fare hairi faraba miyoi adudi oinam Vidyasagar Maitai alias Tiger chahi kungamanga apopagi ming o mangi Maitai thanga hobijam lekai dagini hairi Mumbai tamna chatke tauramba nupi macha ani Tadubi police station na kanbangam kre police na kanbangam khraba nupi macha ani adu Imphal East ki mafam amadagini makhoi animak chahi tarani thoi sudangairi makhoi animak ngarang ahing mayum dagi tholaktuna Tata Winger registration number MN06L 5065 tongduna Mumbai chatnaba Dimapur tamna lakibani Senapati district ki manung chanba Tadubi police station na gari adu khamduna nupi macha ani adubu kanbangam kibani hairi Hauzik sanabagi pauda taruk suba mangsa tabam iboyaima amadi Puinabati Memorial League kam knockout Kendra Wise Kang tournament ngasi oinam Kendra na Thongju Kendra bu Panjil tarahumdoi tareta maithiba pikre Singjamai Kangkhuna sinduna Singjamai chinga mathakta leisba Singjamai Kangsangda pangthokiba tournament asigi makha chatharakpa oina hayeng ya school Kendra amadi Khundrakpam Kendra na lamba taunaragani Lakliva November gitang kungamari dagi kungataruk fauba Tug of War Federation of India na sinduna Maharashtra da taramapan suba sub junior and mini sub junior amasung Kunthra suba junior women national Tug of War championship pangthokadoriba asiga mari leinana Manipur state ki oina team mari sarugyagadori Khangatlaba Manipur team gi sanaroi singi oiba non residential coaching camp ama lakliba October gitang kulhumdoi dagi Kumal Lampak practice field da pangthok lagani haina Manipur Tug of War Association na cherol amada khanghalakli Tarani thoi suba National Estido Akhada Championship 2017 da tongan ba medal kaya laurakraba Manipur gi sanaroi taraga taruk ngashi taram no okre Madhya Pradesh Estido Association na yumbu oiduna Jamakpur da hokiba October 3 dagi manga fauba chathakiba championship aduda Manipur na overall champion oibatana tana tongan ba nupa nupi gi wet category da gold mapal silver madi amadi bronze ama laurakibani Bishnupur District Estido Association na sinduna pangthokiba opagi thauramga mari leinana Ningthaukhong project get tagi hauraga Ningthaukhong IT Park fauba player amadi miyam ga harau tayamba fongdokpa oina khongchat amasu chatki Under 17 FIFA World Cup ki New Delhi amasung Goa da pangthokadaba match singi ticket phanghodaba Manipuri singda THB Rachandra Singh Football Academy taubung khokna lemna ticket pigani hairi Ahanba lakpa miyoi singda khudung chaba pigadoriba akaknaba masingi ticket sing adu New Delhi gi Gurgaon da laiba Manipur Arts and Culture Center dagi lobiba yagani haina natraga mobile phone number 9856112094 amadi 9862755334 amuka johana ningsing jari 9856112094 amadi 9862755334 da contact tobiba yagani hairi All Manipur Football Association Amfana Sindhuna Mamang Thadagi Chatharakpa Taranithoi Suba Manipur State League ki ngasi sanakiba ahanba match da Southern Sporting Union SSU amadi Note Imphal Sporting Association Nisa Panjil amata chanaba ngamdrana draw oikre Loinana ani suba match da Muivanlai Athletic na Tidim Road Athletic Union Traubu Panjil ani amada maithiba pikre Muivanlai Athletic ki mai pakpagi Panjil adu match ki minute mapan chatpa matamda phangba penalty kick amagi khudong chaba lauduna team asigi captain Howlen Jau Kipgena Panjil onthoki loinana ahanba half loiramdai minute nifuga mangaga second amada traugi sanaroi M Dipakna Panjil amat chansinduna ahanba half loiba faubada Panjil amamam chanki makhatana anisuba half ki minute humbudraga mapan chatpa matamda Muivanlai athlete ki ji lunning thangna Panjil amaga chansinduna traubu Panjil ani amada maithiba pikibani
Mongolia Chathakiba World Body Building and Physics Championship Indiana gold medal manga silver mari amadi bronze medal taruk lauduna overall team runner up takre gold medal manga lauba ngam kraba sanaroi singh adudi Dinesh Singh, Risikan Singh, Bobby Singh, Jayaprakash amadi Mahendra Chavanni sanaroi singh adugi manungda Dinesh, Risikant, Bobby di Manipur machani hairi. A Pratap Singh Memorial Manipur University Inter-College Football Tournament 2017-18 ngasi dagi Chaching Kangjebung da hodokre. Ngasi hanba match ta Presidency College na KP College pu panzil ahum sino da maithiba pikre Manipur University Sports Committee gi lamjing makhada Regional College da siduna ngasi dagi hokiba tournament asigi ngasi sanakiba match aduda Presidency College na KP College pu panzil ahum sino da maithiba pikibani. Ngasi gi match aduda KP College ki Tikendrajit amadi Ajay loina na Presidency College ki Satkogin Kip amadi Jengjakai Sangsat Hairiba San Racing Asina Fall Taurubagi Damak referee na yellow card book tauki. Rajasthan da Chathariba Sub Junior National Basketball Championship King asi sanakiba match da Manipur gi Sub Junior team na West Bengal bu Panjil Kuntra Taru Kungama Panda Maithiba Pikre. Aroibada bulletin asi headlines amhana miyam da thamjage. Humfunipan Suba Territorial Army Day gi thoram pangthokre Manipur Terriers na Army amadi Paramilitary Forces singa miyam ga afaba mari sagatpa ngamle haina Chief Minister Nongthombam Birena phongdokre. Mikup Kharagi Mahau Launaba Miwe Bana Lamlaki Sa Uchek Hatpiga Nuhaina Forest and Environment Minister Tia Shyam Kumar na Miyam da apil tawkre. Taret Suba Central Pay Commission ki talab PU haiba demanda Manipur government ke employees sing na seize work strike yauna makhal makha kaya gi khongjang changsin gadawi. Amasung self-help group chamagu humpu henbana saruk yaduna Insang napidagi hauraga handloom amadi handicraft ki pothok utpa Saras Mela Minister Karam Shyam na hodokre.